ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦꯀꯣ ꯀꯨꯝꯕꯤꯒ꯭ꯔꯥꯝꯗ ꯆꯠꯇꯣꯏꯕ ꯑꯦꯌꯥꯔꯄꯣꯔꯠꯇ ꯃꯤ ꯏꯝꯐꯥꯜꯗꯒꯤ ꯃꯤ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯅꯦꯇꯣꯟꯒꯤ ꯔꯤꯂꯦꯇꯤꯚꯁ ꯀꯣ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯕ ꯆꯠꯇꯣꯏꯅꯤ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯁꯤꯕꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯗꯨꯀꯣ ꯆꯥꯏꯔꯒ ꯊꯕꯛ ꯁꯨꯕꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯑꯩꯈꯣꯏ ꯅꯤꯅꯦ ꯐꯝꯃꯤ खराब मत पिया ना हो ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯅꯤꯕꯀꯣ ꯀꯩꯀꯥ ꯕꯖꯥꯔ ꯑꯩꯈꯣꯏ ꯀꯩꯀꯥ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯨꯝ ꯀꯩꯀꯩ ꯂꯩꯐꯝ ꯑꯗꯨꯗꯩꯗꯤ ꯁꯤꯗꯩ ꯆꯠꯂꯒꯅ ꯑꯩꯈꯣꯏꯒꯤ ꯇꯔꯅꯤꯡꯁꯦ ꯂꯩꯁꯜꯂꯒ ꯑꯁꯤ ꯇꯔꯅꯤꯡꯁꯦ ꯂꯩꯔꯒ ꯇꯔꯅꯤꯡ ꯑꯃꯈꯛꯀ ꯂꯩꯒꯅꯤꯀꯣ ꯑꯗꯨ ꯇꯔꯅꯤꯡꯗꯣ ꯂꯩꯕꯗꯨꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯀꯩ ꯍꯥꯏ ꯕꯔꯝꯕꯥ ꯃꯟꯗꯤꯔ ꯇꯨ ꯂꯩꯔꯁꯦ ꯁꯤꯅꯤꯀꯣ ꯑꯁꯤꯁꯤꯅꯤ ꯕꯔꯝꯕꯥ ꯃꯟꯗꯤꯔꯁꯦ ꯚ꯭ꯌꯨꯁꯦ ꯐꯖꯩ ꯌꯥꯝ ꯐꯖꯅ ꯂꯥꯛꯑꯦ ꯁꯤꯒ ꯍꯣꯇꯦꯜ ꯑꯝꯇ ꯂꯩꯇꯦꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯦ ꯍꯣꯇꯦꯜꯗ ꯆꯪꯉꯦ ꯆꯥꯕ ꯆꯪꯉꯦ ꯁꯤꯒ ꯁꯤꯁꯨ ꯐꯝꯃꯤ ꯑꯗꯒꯤꯁꯦ ꯑꯩꯈꯣꯏꯅꯤꯅꯦ ꯑꯉꯥꯡꯒꯤ ꯋꯥꯈꯜꯅꯤꯅꯅꯦ ꯉꯥꯛꯇꯪꯒꯤ ꯋꯥꯈꯜ ꯈꯟꯕꯗꯨꯒ ꯂꯩꯔ ꯌꯦꯡꯕ꯭ꯔꯥ ꯍꯧꯖꯤꯛ ꯇ꯭ꯔꯥꯐꯤꯛ ꯃꯌꯥꯝ ꯁꯦꯝꯗꯨ nusa kusase nungdangna nong churaga satorei kusase koi thong ni mana ko jiwang mana ko chen dai ada le mi wa ko na dia ko wow mayam se sadaga thongi silchargi पूरा कुछ खाना सामने किया filter dầu rét
Ma'am, finally over. Ê, quốc tế tu sẻ. Mẹ mình gọi chặt một lấy về cái lấy qua cái này. Chắc sao gì lùi đấy mẹ em. Hai đứa đấy lùi đấy hết. Em sẽ cho traffic cái này scroll का capital के साइज है तो इसमें हौजिक अखोय युमदा हल्लीको संदा तारे गाड़ी की ट्रैफिक नंबर ट्रैफिक अदु मथक्तसु वाबनसु लोरे युम योरगसु वीडियो लौबसु ngमरवे सिदा दुम लोसलगे वीडियो से को बाय।